trafficking haiba trafficking in person ekoi samna haraga ekoina human trafficking haraga leiriba pot si ekoi isam samna ekoi gi on delicta hairaga di ekoi mi bu lalon pot kumna leiba yon ba to ba haiba tune hairiba pot si hen understanding leina bagi tamakta ekoina hana khangba yaba pot si karino haiba matamda ekoi human migration haiba terms masu Manipur dagi haujik Manipur dagi mi singsi yengbo matamda human migration si aduki matik leiri adu hairiba migrate tawraga leiriba adugumla mi singsi destination da karigumba safe oidaba taragadi madu makhoi jingdu ekoina safe migration di woidre aduna hairiba migrate tawriba potsing adu masa masana yana thabak thibagi damakta chachabasu adumak yauri loina na moithem tawraga makhoida free the education pigani natragana job opportunity pigani natragana karigumba khudong jaba ma pigani haina thajar haraga mapalamda puthokpa yauri makhoigi leitaba lairaba adugumba khudong jaba khudong chadaba haitare adugumba mayam jingduda makhoina thiraga makhoi jing aduda adugumba jingdu pibigani kana hairaga moi jingdu puthokra matungda mapalamda moi jingbu ekoina yonthokpiba hai ekoina samna hairaga moibu lana sijinna biba moida aduki matung mayam thokre sigumba thodok singa sibo ekoina human trafficking ni haina logani